Asi mayamna Prithvi pumbada yamna kinaraba aduga hojik mayamna khangnaraba COVID-19 corona asina maram oiduna mabu kannabagi dama ngakthoknabagi damakta government na 24 March agi lockdown hawre lockdown sina maram oiduna sufam nomfam khangdraba leita laira awa ana mayam ama thole mayam sibu akhoina Bank of Baroda Rims branch amasung NIT branch na khajitang oresu mateng pangnaba haiduna corporate social responsibility manung channa leiba anubuti program gi matungina akhoina imung mayam dagi hena sotharaba lekai sigi imung 70 families khangalaga families amamam da cheng kilo tara si yenjabani Jingmegi lakpa R&D gi organization na tamda leriba we chinawi da makta are ba kitang lakpu gang de mana masing gang de koi ka khulong gi da makta akoi da pibi rakpa lakeba leina sigi COVID-19 sida chaba thang masi yamna wan le da banena asida mo su kitang mateng pangge haina laaga nasi ka khulong gi thaubai Kulong Development Committee, Kulong Youth Committee, ako miyam toraga, moy nang ngasi si yam daba. Kung ninam siba, moy gi, kasi ta moy resu miyam na, chamin thamin na ba, ay besi kot masi moy na timira eh. Aduna ako kun na su moy gi damakta, cheng hawai, chini, thum, surf, ra ako na su moy gi damakta. Ako su moy yam daba, hawa haw daba, moy su kitang charu ho hari ako tamdale ba. Akoi jati khaidna akoi sumoi mateng pangni aduga nungsi chanana nasi Manipur gi haina nungsi chanana chingmi tammi haiba aduguma badona wakhlon che amatani haibe pot to ama urapusida yamna thagat ba yam pinjaba